Arambay News Guwahati da Manipuri Pau tabiriba singbu ihan hanbamaktada Chingangbam Sujita Ranina khurumjari hojik ngasigi samlappa mariba pau sing lobirasi. Assam da COVID-19 ge apunba confirm case masing lising kunmathoi ga chanipan humpu mari sukre. Hojik minute kharagi mamangda miyo lising amaga humpu discharge tawbuga loinana apunba discharge tawkibagi masing lising 15 ga chama humpu manga sukre. Lising taruk ka chatruk nifum doina active oiri. Ngasi miyoy ahum mamaga laichut asidagi laikanaba ngamdana laikhidabaga loinana state asida apunba laikhidabagi masing yankhay humdoi sukre. Ngasi laikhidaba asida chahi 18 suriba miyoy amasu yauri atopa ani aduna chahi humpu mathaki miyoy singni. Guwahati da July tang 18 dagina August ki tang ani fawba chathagadaba unlock 1 gi anoba chatna kanglon sing Rajya Sarkarna ngasi lauthokre. Lambi ki nakal amata da laiba dukan sing nong magi kanaraga ayuki pung 7 tagina numidang wairam pung 5 fawba hangdokpa yagani. Wholesale dukan sing na ningthokaba numit tagi irai numit fawba hangba yagani. Aduga courier amadi e-commerce ki thabak sing su ningthokaba numit tagi irai numit fawba hangba yagani. Yum saba yauna construction ki thabak sing chathaba yaragani. Sangom ki pothok amadi angangi chanaba sing di numit khudingi yonba yagani. Sarkar gi amadi private office sing hangba yaragani adubu chada kuntra khaktana thabak sugadabani. Lanai gari sing amata chenba yaroisu hairi. Lambida amadi footpath popham phamba loinana pot yonbasu yaroi hairi. Inter district chenba bus service sing ningthokaba amadi lebak pokpa numita hangani adubu atai numitadi totally thingani hairi. Thangza amadi nomaizing numitadi mahoksagumna total lockdown thamgani hairi. Kasar College Silchar gi principal oirambi Dr. Lakitona matamdugi mathong huktaba governing body gi president oiramba amana pikhiba chaitheng kaya bu ngakthokutuna chayetnana leiramba Kasar College ta santi gi maira nahounana chukhatlamki. Asigumba miyoibagi adhikar phangnanabagi loinana achumbagi khongfamda lepkhibi mitei nupi Dr. Lakiton Singh da International Human Rights Association Indiana memento piduna ikai khumnaba utlakre. Sengdokchaba amana CBSE ki class 10 gi handakta laukthokiba result ta Seram Gaurapna apunba mark chonga gi manungda chamriga humbutra taret phangduna 95.4% chatki loinana N Nonglen Aditya Singsu mark chonga gi manungda chamriga humpumapan phangduna 93.8% chatki. Bagzan gi oil leak ta mai chakhiba hojiksu muthatpa ngamdriba thogdok adudagi relief camp ta lairakliba miyoi ama ngasi matomta hu chaduna sijakre. Bagzangi Maida Mahaki Mayum Inkolpnamak Mangki Laita Lairagi China Amadi Bagzangi May Chakpagi Thogdok Aduna Pikiba China Adu Kangbangam Dabadagi Mahak Matomta Sizaba Oiramgani Haina Chingnari Nakalamaromda Bagzangi May Chakpada Sokiba Singi Manungdagi Kangatlaba Imung Taramathoida Lupa Lak Kun Kungi Chek Mana Amamam Compensation Oina DC Amadi SP Gi Mamangda Kusinakre. Assam da COVID-19 positive oiba police personnel chatret ka marfunipan sukre masigi manungda chahum ga humbutra tereti naba phakre hojik state asida oriba covid ki phiba masidagi lakliba august thadana hena amuka kiningai oigani haibagi laifau pikhibaga loinana bharat sarkar na sil phuraga pirakpa pau amada august ki tang kunthra fawada miyo lising humphumanga state asida positive oigani masigi manungda lising kunthra ni thoidi guwahati khaktada oirakani hairakhi. Health Minister Himanta Biswa Sarmana haikibagi matungina masi Kendra Sarkar gi Health Department ki research work amagi report matungina ne. Report asigi matungina de August thada Assam gi hojigoriba phibam asidagi saruk ahum hena sokpagi wafam ne. Hojik ki oina de saruk ani sokpagi damakta sem saduna lei saruk ama henbadugi damakta de sem sananaba kanna hotnari loinana Kendra gi report asi singnabagi wafam natabada asuk yamgani haibasimadi thazaba watli adubo phibam namak mayoknanaba sem sari hairakhi. Jiraba COVID ki lanjang maraksida nungaiba pau amoina GMC Hospital da COVID positive oirabi mironbi tarana angang unakre. Makoi mama machap namak masaphana leiri makoi taragi manungda taretna operation tawduna pokpani aduga ahumna normal da pokpani mato asumna GMC Hospital gi COVID ward ta operation room thamduna masigi khudong chaba pibase atai hospital singda tangna ugadaba thawong amani COVID ward ki operation room asida neurosurgery case phawbagi operation chathei masi Assam gi doctor singi top pahei singba amadi hotnaba kanbagi mahini.
असमगी इचाउगी फिबम ngasisu hanthadri yumgi saijin yongna ising thumkhraba hanna amuk yengba ngamludraba yum aduda ising hanthakhrabasu matau karamna hektamak changani masini relief camp ta leiriba khunja singi awaba इचाउगी यंगहैदब सक्तम असी मियोइब सिंग तनतना सा सन सिंगसु मायुकनरी काजीरंगा नेशनल पार्क की चादा मरफुतरा मंगादी इसिंग थुमख्रे मरमदुना सा कया लेफम लेतबदगी हिंगननबा युमलक्ता लंबी लमजाउदा चिंगथक्ता चेंथोकनरक्ली कुचेन चेली असम की चौथोकचरीबा समू गंदार अमना नेशनल हाईवे नंबर 53 की मनाक नकना लंबी चिदाइदा कुंदुना लेबगी थोकदोक उहौबसिंगना ngaknaki ahal oiraba gandar asi mamit animak phajana udresu hairi gandar asi kannabagi mayam changduna pijai atopa saphagadaba mafamda punanaba hotnai adubu chatlu yadabadagi awaba ama lambi chatpasingdasu oihanki Manipur da haukiba pung kun mari asida mioin marfudara mathoi nongno COVID-19 positive oibadagi state asida apunba confirm case masing lisingamaga chanipan marfudara mathoi sukre taramapan na discharge tawkibadagi apunba discharge tawkibagi masing lisingamaga chama marfuni thoi sukre chatret supna mapanna hauzik active oiri phabagi chang chada humphuni thoi dasmik mangasino ne Panba yai ngasi positive oriba mioi marfutara mathoi asigi manungda humfu humdoidi Kangpokpi district tagini CRPF training center Kangpokpi gi personnel singni haukiba tang tara manga da positive oikraba moijing GP gi pradhan ga naksinarubani haiba mioi manga hena covid positive oiba thengnakibadagi moijing gram panchayat ward number ama number taru nipan amadi tara containment zone oina lauthokhibaga loinana checksin tharangsu hena kangkhathankhre Manipur Police के additional DGP Law and Order ओइरिबा Arvind Kumar ngasi nungtil pung amaga minute nifu mangarom tabada first MR da leiba masagi quarter da masa mathanta nongmaina kapsin jabadagi hauzi yamna aruba fibam da Imphal gi Raj Medi City da ICU da kanna laikanari Arvind Kumar inglising amaga chamapan marfutarani thoi batch ki IPS officer ni Manipur cadre ni Nongmai makhol ama tabadagi policing na chenchinduna yengba matamda masagi khadangda panba nongmai maru ama makokta phawdoktuna chatkhraga gyan mangduna taduna leiramba thengnakhi additional DGP Arvind Kumar Bihar dagini hairi Manipur phawraga chaliba national highway sing semgat sakatnabagi thorang makhada lupa crore 1,400 rom changna malomdagi moirang phawba 4 lane lambi semlagani hairi Kilometer Yankairom Sangba lambi asigi sabagi thabak National Highway and Infrastructure Development Corporation na togani Meghalaya da ngasi nongna mioi taramanga COVID-19 positive oibaga loinana apunba confirm case masing chamri ga tarani pan sukre niphuma na discharge tawkre chahumga humpu taret na hauzik active oiri ani na leikhidre ngasi positive oriba taramanga asigi manungda Rivoi district tagi mari East Khasi Hills tagi taret West Garo Hills tagi ahum amadi unknown category dagi ama yauri Meghalaya Board of School Education Embosna loba class 10 gi parikha gi result lakliba July gi tang kunda lauthoklagani Mizoram da hauzik COVID-19 gi apunba confirm case masing chaniga marfuni thoi sukre active oriba case masing na chamaga taramanga ni ngasi tare discharge tawbaga loidana apunba discharge tawkibagi masing chamaga taret sukre leikhidaba amata yaudri panba yai awang nongpokta covid na khwaidigi hanthana sokhaliba state singi manungda Mizoram na oiri Tripura da apunba COVID-19 ki confirm case masing lisingani ga chamri marfutara taret sukre discharge oikhibagi masing na lisingamaga chatruk marfu marini hauzik active oiba case masing na chatret ka marfutara taruk ni leikhidaba ahum sukre Nagaland da ngasi COVID-19 gi anoba positive case kunithoi phangkhibaga loinana apunba confirm case masing chamapan ga humbutra nipan sukre chamri supna mangana discharge tawkre chonga ga humbutra humdoina hauzik active oyi leikhidaba amata yaudri amadi Arunachal Pradesh ta COVID-19 gi apunba confirm case masing chatruk supna mapan sukre chama ga humbutra mangana discharge tawkre chamri ga kunthra mathoina hauzik active oyi leikhidaba ahum sure aroibada atopa pausingda Minute kungi manungda COVID test tawba ngamba test asina anaba mioi adugi hanagi infection khangba ngamba blood sample test makhal ama Australia gi researchers singna puthorakre
कोविड वैक्सीन पुथोकनबगी होटनरिंगै चेरक्सिदा रशियाना वैक्सीन पुथोकनबगी थौरांगसिंग अतोप्पा लेबाकसिंगदगी हुराली हाइना ब्रिटेनना रशियागी मथक्ता मराल सिरख्रे UK USA अमदे कैनाडाना रिसर्च इंस्टीट्यूट सिंगी मथक्ता साइबर अटैक तौई हाइनसो रशियागी मथक्ता मराल सिरक्ली इंडिया की इंडिजिनस वैक्सीन ट्रायल लेबागसिगी वॉलंटियर चहुमगा हुमुद्रा मंगादा चथख्रे एम्स पटनादा कोवैक्सीन की ट्रायल होखिबगलोइना PGI रोहतकता मखाताना ट्रायल चथरी चैरगसिदा चही हुम्फु मथक्की मियोइसिंगिदमक्ता VCG वैक्सीन की ट्रायल सु हौरगनी दिल्ली महाराष्ट्र यावना स्टेट तरुक्ता ट्रायल स्टडी असी चथगनी सीनियर सिटीजन लिसिंग अमना मसिगी वॉलंटियर ओइना चोंथोकदौरी लेबागसिगी डिफेंस मंत्री राजनाथ सिंह जम्मू काश्मीर की LOC की मनाक नकना फॉरवर्ड पोस्टा ngasi चतुना मफमदुदा लैरिबा लानमिसिंगा हकथेंगना वारी सानख्रे फिबम खुदिंगमक्ता लेबागसिबु ngakliba लानमिसिंग असि मथौना लै अमदि इंडिया की चौथोकचनिंगाइनि हाइना राजनाथ सिंह ngasi हाइख्रे राजनाथ सिंह लोइना चीफ ऑफ डिफेंस स्टाफ जनरल बिपिन रावत अमदि आर्मी चीफ जनरल MM नारावेनसु याउखी ngasi अयुक अंगनबदा डिफेंस मंत्रीना अमरनाथ मंदिरदसु चलमखी अवांग नोंगपोकी असम यावना बिहार वेस्ट बेंगल अमदि उड़ीसादा कोविड पॉजिटिव केस मसिंग हेंगलकलिबा सिदा मिदेंग थमलगा वायरस असि संदोकपा थिंगननबा हेना अकनब खोंजंग चंगसिननबा हेल्थ मिनिस्ट्रीना हारिबा स्टेट सिंग असिदा खंगहनख्रे यामद्रबदा अनौबा केस की मनुंगदा चादा मरफुगी क्लोज कंटेक्ट खंगदोकनबा अमदि केस कन्फर्म तौरबा मतुंग पुंग हुम्बुद्रानिथोई की मनुंगदा क्वारंटीन तौगदबनीसु हाइरी बिहार की कोविड की फिवम यंगसिनबगीदमक्ता जॉइंट सेक्रेटरी हेल्थ मिनिस्ट्रीना लुचिंगबा अवांगबा थाकी सेंट्रल टीम अमा हयेंग बिहार चटकदौरी UGCना एग्जाम की मतंगदा लौबा वारेप की मायोक्ता सेना यूथ विंगना सुप्रीम कोर्टा केस पानख्रे पनबयाई UGCना यूनिवर्सिटी की परीक्षा सिंह तौरगनी हाइना हंदकता वारेप लौखिबनी इंडिया की ममिंग चलबा तिरुपति मंदिर की स्टाफ 159 कोविड-19 पॉजिटिव ओइख्रे मसिगी मनुंगदा मंदिर की पुजारी कुनमाथोइसु याउरी इंडियन मेडिकल एसोसिएशन IMA की नेशनल प्रेसिडेंट डॉक्टर रंजन्ना न्यूज़ चैनल अमगा वारी सानबदा ngasi फावबदा इंडियादा डॉक्टर 43 कोविड नादुना लैखिद्रे हाइरी हौखिबा था अहुमसिदा पुन्ना इन्फेक्शन ओइखिबा डॉक्टर की मसिंग लिसिंग 12 मुक्निसु हाइरी पनबा याबदी हौखिबा था अहुमसिदा फ्रंट लाइन फुल टाइम वर्कर लिसिंग 15 चनी इंडियादा कोविड नानाखी मसिगी मनुंगदा हेल्थ वर्कर लिसिंग 5 यावी हाइरी मरमदुना लैबागसिगी मफम नमक्ता डॉक्टर सिंगी अवाबा आशा अमदी अकीबगी वारी कयाना खोंथांग येरिसु हाइकी वायरस असिगा हकथेंगना मायुकनरिबासी डॉक्टर नर्स यावना हेल्थ केयर वर्कर सिंगनी इंडिया की अवांग नोंगपोक स्टेट सिंगी कोनुंग सिंग इंग लिसिंग अनिगा कुलहुमदोई फावबगी मनुंगदा रेल लंबी योहलगनी हाइना रेलवे बोर्ड की चेयरमैन VK यादवना हाइख्रे इंडिया ngasiगी oina hojik fawbada COVID-19 की अनोबा पॉजिटिव केस मसिंग लिसिंग 13 का चहुम हेना फंख्रे टोटल कंफर्म केस मसिंगना 10,13 हेलदुना 10,13.3 नी एक्टिव ओरिबा केस मसिंगना 3.3 नी रिकवरी मसिंगना 3.8 अमा यौख्रे लैखिदबगी मसिंग लिसिंग 13 का 430 नी इंडियादा ख्वाइदगी सोकपा स्टेट महाराष्ट्र नंबर 1 लेरी अपुनबा महाराष्ट्र कन्फर्म केस मसिंग 3,00,000 पॉजिटिव ओइख्रे मसिंग मनुंगदा 13,933 ना लाइचित असिना मरम ओइदुना लैखिद्रे अनिसुबदा लरिबा तमिलनाडुदा 1,50,000 पॉजिटिव ओइख्रे सिबगी मसिंगना 2,200 सुपना अहुमनी अमदे अहुम सुबदा लरिबा दिल्लीदा अपुनबा कन्फर्म केस मसिंग 1,19,933 हेनख्रे लैखिदबगी मसिंगना 3,933 नी पनबा याई पॉजिटिव ओइबगी मसिंग दिल्लीदगी तमिलनाडुना हेंजरबसु लैखिदबगी मसिंगददी तमिलनाडुदगी दिल्लीना हेली ngasiगी oinadi arambay news guwahati da manipuri paw sandukchaba matang saloisinjabag loinana amukassu hanna khurumjari।